Thoubal district ki Heirok ta leiriba Tongan Tonganba Club kun mangagi apunba apex body ama Oiriba Heirok Apunba Club Nouna reform Toure. Club asigi hanna chatnaramba letterhead amasung sille sing makha tana chatnararoi Anouba sille haina Heirok Apunba Club ki Nouna khllaba president Wahengbam Jiban na phongdokhre. Heirok part 2 Thokchom leikai gi mipunsang da pangthok pau gi mipham amada wapham asi laothok laduna Nouna khllaba president W.Jiban na makha tana haikibada Heirok Apunba Club ki hanna thoupuramba sing matam loireduna Anouba thoupuba sing khanbani. Anouba thoupuba sing asigi manungda advisor da miyoi taruk vice president oina miyoi ani yauna joint secretary amadi atai Tongan Tonganba firm singi thoupugada miyoi singsu khalle haireduna Nouna khllaba sing asina Englishing aniga kunga mari kunga mangagi term fauba thoupugani haiki. Paugi mipham aduda akampat ki thokdokta Manipur police na paumi ama tamthina fukiba adubu Heirok Apunba Club na yamna kanna yaningdaba phongdokpaga loinana paumi singda khut thabagi thabak asi matungda amuk hanna thokhan biganu haiki. Amaromda pauche singda yaukiba amadi social media da viral oikiba All Heirok United Club Organization kauba loop adu Apunba Heirok Club ka karigumba hiram amatada mari lainade haiba wapham su Nouna khllaba president W.Jiban na thamki. Heirok ta leiriba club kun manga asina punsila semba Heirok Apunba Club ki percent amana phongdokhre hojik Heirok Apunba Club ki maiketagi hanna Heirok Apunba Club ase convener amana deal toramani convener na chatnaramba ekhoigi hanna leiraba letter khudingba hojik ekhoina myam puchariba ekhoigi letter ase Heirok Apunba Club ki Anouba chahi gi oina 2024-25 koina chanagadab letter singni hanna convener torambado hanna letter sing chatnararoi hariba letter se khoi chanajaragani loina hojik ekhoina leiramba hanagi mamang leiramba mamang se leiramba sin raka oiba sin do ekoi asidagi di hona sida leiriba sin sing ase ekoi chanajaragani sida leijerba sin round sin asina secretary gi sin na ekoi na chahi goina 24-25 koina di ekoi hariba sin sing chanaragani media gi thongda amadi paper da thengnajaba All Heirok United Club Organization hariba organization ase Heirok Apunba Club ka kariguma hiram amata mani leinajade maramaduna Heirok Apunba Club haibase Heirok ta leiriba club kun mangagi percent secretary club ki members na punsil semani sigum masi marakta All Heirok United Club Organization haibase Heirok ki mapham amada da ekoi kariguma hiram amata mari leinajade haina myang mapham da singokjeri.